ꯅꯦ ꯄꯨꯄꯨ ꯑꯩ ꯎꯕꯗꯨꯗ ꯆꯣꯉꯥꯅ ꯍꯥꯏꯔꯛꯏꯕ ꯀꯣ ꯇꯤꯡ 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 ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯍꯥꯊꯨ ꯍꯥꯊꯨ ꯐꯖꯩꯀꯣ ꯍꯥꯏꯔꯛꯏꯕ ꯄꯨꯄꯨ ꯑꯁ ꯏꯁꯨꯕꯨ ꯐꯖꯩ ꯍꯥꯏꯔꯛꯏꯕ ꯑꯗꯣ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯏꯁꯨ ꯐꯖꯩꯁꯦ ꯈꯪꯉꯤꯅꯤ ꯅꯨꯡꯁꯤꯗꯔꯣ ꯌꯥꯔꯦꯛꯑꯦ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯥꯏꯗꯔꯦ ꯆꯤꯛꯅꯔꯤꯕ ꯈꯣꯡꯉꯤꯕ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯇꯨꯝꯕ ꯇꯨꯝꯐꯝ ꯈꯪꯗꯔꯦ ꯏꯆꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯔꯦ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯍꯌꯦꯡꯗꯤꯅꯦ ꯎꯆꯦꯛꯀꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯌꯥꯔꯣꯏꯀꯣ ꯎꯔꯕ꯭ꯔꯥ ꯆꯩꯁꯤꯅꯅꯦ ꯇꯦꯛꯈꯩ ꯐꯨꯗꯩꯕ ꯍꯥꯏꯔꯛꯄꯗꯨꯗꯅꯦ ꯄꯨꯄꯨ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯃꯨꯟꯅ ꯌꯦꯡꯉꯨꯔꯦ ꯑꯗꯨꯒ ꯅꯃꯤꯠꯇꯨ ꯀꯣꯠꯊꯣꯛꯀꯦ ꯍꯥꯏꯔꯛꯏꯕ ꯑꯩꯉꯣꯟꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯍꯤꯟꯗꯨ ꯃꯨꯁꯜꯃꯥꯟ ꯑꯄꯨꯟꯕꯅꯤ ꯍꯧꯔꯣ ꯍꯧꯔꯣ ꯃꯤꯀꯠꯊꯣꯛꯂꯣ ꯀꯪꯂꯩ ꯅꯪꯒꯤ ꯅꯔꯝꯗꯝꯁꯦ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯅꯍꯥꯟ ꯎꯆꯦꯛꯀꯤ ꯋꯥꯔꯤ ꯇꯧꯈꯤꯕꯗꯣ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯧꯖꯔꯒꯦ ꯄꯨꯄꯨ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯦ ꯑꯩꯗꯤ ꯏꯁꯨ ꯏꯕꯦꯝꯃ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗꯔꯣ ꯄꯨꯄꯨ ꯅꯪ ꯇꯧꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯆꯥꯛꯀꯧꯕꯒꯤ ꯒꯨꯂꯥ ꯄꯣꯛꯄꯗꯨꯕꯨ ꯄꯨꯄꯨꯅ ꯒꯨꯂꯥ ꯀꯧꯇꯥ ꯑꯃꯅ ꯑꯊꯟꯗ ꯆꯥꯊꯣꯛꯑꯦ ꯑꯗꯒꯤꯗꯤ ꯂꯣꯛ ꯊꯨꯡꯗꯅ ꯅꯥꯏ ꯅꯠꯇ꯭ꯔꯣ ꯄꯨꯄꯨ ꯑꯩꯅꯅꯦ ꯅꯣꯡꯃꯥꯡꯈꯥ ꯃꯍꯤ ꯁꯦꯝꯃꯕꯅꯤ ꯁꯦ ꯊꯛꯇꯣꯛꯑꯣ ꯁꯦ ꯀꯗꯥꯏ ꯊꯛꯑꯒꯦ ꯑꯗꯣ ꯄꯨꯄꯨ ꯑꯩꯈꯣꯏꯒꯤ ꯎꯆꯦꯛ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯅꯦ ꯃꯆꯥ ꯑꯣꯟꯕꯁꯨ ꯌꯥꯎꯔꯦ ꯎꯆꯦꯛ ꯃꯆꯥ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯌꯦꯔꯨꯝ ꯀꯣꯛꯄꯁꯨ ꯃꯥꯜꯂꯤ ꯑꯗꯣ ꯄꯨꯄꯨ ꯀ꯭ꯋꯥꯛꯇꯣ ꯍꯦꯛ ꯄꯥꯏꯔꯛꯑꯦꯕ ꯎꯆꯦꯛ ꯃꯆꯥ ꯆꯥꯊꯣꯛꯏ ꯎꯆꯦꯛ ꯃꯔꯨꯝ ꯊꯨꯒꯥꯏꯔꯒ ꯊꯛꯇꯣꯛꯑꯒ ꯌꯦꯔꯨꯝꯗꯣ ꯃꯈꯥꯗ ꯊꯥꯗꯔꯛꯑꯦ ꯀ꯭ꯋꯥꯛ ꯍꯦꯛ ꯄꯥꯏꯔꯛꯄꯒꯅꯦ ꯎꯆꯦꯛ ꯃꯄꯤꯁꯤꯡꯅꯅꯦ ꯃꯀꯣꯟꯗꯩ ꯄꯥꯏꯊꯣꯔꯛꯑꯒ ꯍꯔꯤꯀꯣꯛꯊꯣꯡꯗ ꯇꯣꯡꯉꯒ ꯈꯣꯡꯉꯤꯕ ꯑꯗꯩꯗꯤꯅꯦ ꯄꯨꯄꯨ ꯀ꯭ꯋꯥꯛꯇꯅꯦ ꯆꯔꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒ ꯀ꯭ꯋꯥꯛꯇꯣ ꯃꯁꯝ ꯐꯣꯏꯔꯦ ꯆꯤꯛꯑꯦ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯩ ꯀ꯭ꯋꯥꯛꯇꯣ ꯃꯌꯨꯝꯗ ꯍꯟꯈꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯂꯥꯛꯏꯗ ꯄꯨꯄꯨ ꯀ꯭ꯋꯥꯛꯁꯤꯗꯤ ꯏꯀꯥꯏ ꯈꯪꯗꯖꯥꯠꯅꯤ ꯑꯗꯣ ꯄꯨꯄꯨꯒꯤ ꯁꯩꯔꯣꯡ ꯃꯔꯨꯗꯨ ꯀꯥꯞꯄꯨꯀꯣ ꯄꯨꯄꯨ ꯀꯥꯞꯀꯦ ꯀ꯭ꯋꯥꯛ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯆꯤꯟꯖꯥꯛ ꯊꯤꯔꯒ ꯆꯥꯗꯕꯅꯦ ꯎꯆꯦꯛ ꯃꯀꯣꯟꯗ ꯆꯪꯉꯒ ꯎꯆꯦꯛ ꯃꯆꯥ ꯆꯥꯊꯣꯛꯄ ꯌꯦꯔꯨꯝ ꯊꯛꯄꯅꯦ ꯃꯣꯏ ꯀ꯭ꯋꯥꯛꯁꯤꯗꯤ ꯏꯀꯥꯏꯗꯕꯅꯤ ꯑꯗꯣ ꯄꯨꯄꯨ ꯎꯆꯦꯛꯀꯤ ꯃꯆꯤꯟꯖꯥꯛꯇꯣ ꯍꯣꯕꯦ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯆꯪꯕꯅꯦꯕ ꯍꯣꯕꯦ ꯆꯦꯟꯁꯤꯟꯕꯗꯨꯗ ꯋꯥꯄꯜ ꯃꯈꯣꯡꯒꯤ ꯒꯨꯍꯥꯗꯨꯗ ꯎꯆꯦꯛ ꯃꯌꯥꯝ ꯏꯖ ꯂꯩꯔꯝꯃꯦ ꯑꯗꯩꯗꯅꯦ ꯄꯨꯄꯨ ꯑꯩ ꯎꯕꯗꯨꯗ ꯆꯣꯉꯥꯅ ꯍꯥꯏꯔꯛꯏꯕ ꯀꯣ ꯇꯤꯡ 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 ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯍꯥꯊꯨ ꯍꯥꯊꯨ ꯐꯖꯩꯀꯣ ꯍꯥꯏꯔꯛꯏꯕ ꯄꯨꯄꯨ ꯑꯁ ꯏꯁꯨꯕꯨ ꯐꯖꯩ ꯍꯥꯏꯔꯛꯏꯕ ꯑꯗꯣ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯏꯁꯨ ꯐꯖꯩꯁꯦ ꯈꯪꯉꯤꯅꯤ ꯅꯨꯡꯁꯤꯗꯔꯣ ꯍꯣꯏ ꯅꯨꯡꯁꯤꯌꯦ ꯄꯨꯄꯨ ꯑꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯌꯦꯕ ꯄꯨꯄꯨ ꯑꯗꯨꯗꯤ ꯏꯁꯨ ꯏꯕꯦꯝꯃ ꯑꯩ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯉꯁꯤꯁꯦ ꯕꯥꯇꯣꯟ 6-7 ꯁꯨꯕꯅꯤ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯇꯧꯔꯛꯄ ꯑꯗꯣ ꯄꯣꯌꯦꯡ ꯍꯥꯞꯄꯤꯔꯨꯈꯤꯒꯦ ꯅꯪ ꯎꯆꯦꯛꯁꯤꯡꯗꯣ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯊꯥꯕꯤꯔꯝꯃꯨꯀꯣ ꯍꯣꯏ ꯄꯨꯄꯨ ꯑꯩ ꯆꯠꯂꯦ ꯁꯨꯊꯣꯏꯕꯤ ꯎꯆꯦꯛꯀꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯁꯣꯏꯅꯤꯀꯣ ꯍꯣꯏ ꯆꯠꯂꯣ ꯄꯨꯄꯨ ꯑꯁ ꯃꯟꯗꯤꯔꯒ ꯑꯝꯇ ꯆꯪꯉꯔꯣꯏꯗ ꯄꯣꯌꯦꯡ ꯑꯣꯏꯅ ꯍꯦꯛꯇ ꯄꯤꯔꯝꯃꯒ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯜꯂꯒꯦ ꯌꯨꯝꯗ ꯁꯨꯊꯣꯏꯕꯤ ꯑꯩ ꯂꯥꯛꯑꯦ ꯀꯧꯕꯒ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯤ ꯀꯔꯥꯏ ꯂꯩꯒꯖꯥꯠꯅꯣꯅꯦ ꯍꯩꯃꯥ ꯅꯪꯗꯤ ꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯀꯩꯗꯧꯔꯦ ꯈꯨꯝꯗꯤꯕ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯍꯥꯏꯌꯨꯅꯦ ꯄꯨꯄꯨꯗ ꯍꯥꯏꯌꯨꯅꯦ ꯄꯨꯄꯨ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯉꯁꯥꯏ ꯄꯨꯄꯨꯅ ꯂꯨꯍꯣꯡꯕ ꯆꯠꯈꯤꯕꯗꯣ ꯑꯗꯩꯗ ꯑꯩꯅ ꯎꯆꯦꯛꯀꯤ ꯃꯆꯤꯟꯖꯥꯛ ꯊꯥꯒꯦꯅ ꯊꯨꯃꯣꯛꯇ ꯆꯦꯡ ꯍꯋꯥꯏ ꯄꯨꯔꯒ ꯆꯪꯕꯅꯦꯕ ꯋꯥꯄꯜ ꯃꯈꯣꯡꯗ ꯑꯗꯩꯗ ꯃꯃꯥ ꯆꯧꯕꯤꯒ ꯏꯟꯗꯣꯆꯥꯒꯅ ꯃꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁ ꯌꯦꯡꯉꯨꯅꯦ ꯂꯐꯣꯏꯁꯦ ꯂꯧ ꯌꯥꯜꯂꯦ ꯑꯃꯠꯇ ꯀꯛꯊꯠꯇꯦ ꯎꯆꯦꯛꯅ ꯆꯥꯅꯕ ꯊꯝꯃꯤ ꯃꯥꯅꯦ ꯃꯨꯜꯂꯦ ꯍꯩꯅꯧꯁꯨ ꯂꯣꯏꯅ ꯃꯨꯜꯂꯦ ꯑꯃꯠꯇ ꯍꯦꯛꯇꯣꯛꯇꯦ ꯇꯦꯅꯋꯥꯁꯤꯡꯁꯤꯅ ꯃꯁꯥ ꯑꯃꯗꯒꯤ ꯃꯁꯥ ꯑꯃꯗ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯄꯥꯝꯕꯤ ꯑꯃꯗ ꯆꯥꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯇꯦꯅꯋꯥꯅ ꯁꯣꯝꯗꯅ ꯃꯔꯣꯟ ꯑꯃ ꯄꯨꯟꯗꯣꯜ ꯑꯃꯨꯟꯕ ꯍꯩꯕꯣꯡ ꯑꯃꯨꯟꯕ ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯁꯤ ꯃꯌꯥꯝꯁꯦ ꯎꯆꯦꯛꯁꯤꯡꯁꯤꯅ ꯄꯥꯝꯕꯤ ꯈꯨꯗꯤꯡꯒꯤ ꯍꯣꯡꯗꯅ ꯆꯥꯔꯤꯁꯦ ꯍꯩ ꯔꯥ ꯑꯃꯨꯟꯕ ꯃꯅꯝꯁꯤꯗꯅꯤꯅꯦ ꯎꯆꯦꯛꯅ ꯄꯥꯏꯔꯛꯏꯁꯦ ꯑꯗꯨꯒ ꯑꯉꯥꯡ ꯅꯪꯅ ꯄꯨꯊꯣꯔꯛꯏꯗꯨꯅ ꯀꯩꯅꯣ ꯊꯨꯃꯣꯛꯇ ꯍꯥꯞꯄꯤꯗꯨꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯏꯁ ꯍꯩ ꯔꯥ ꯃꯌꯥꯝꯁꯨ ꯍꯩꯀꯣꯜ ꯑꯣꯏꯅ ꯁꯦꯝꯃꯕ ꯋꯥꯄꯟꯁꯨ ꯊꯝꯃꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯆꯦꯡ ꯍꯋꯥꯏꯒ ꯊꯥꯔꯗꯤ ꯖꯒꯠ ꯄꯨꯝꯅꯃꯛꯇ ꯂꯩꯕ ꯎꯆꯦꯛꯁꯤꯡꯁꯦ ꯁꯤꯗ ꯂꯣꯏꯅ ꯌꯥꯔꯦꯛꯑꯦ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯥꯏꯗꯔꯦ ꯆꯤꯛꯅꯔꯤꯕ ꯈꯣꯡꯉꯤꯕ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯇꯨꯝꯕ ꯇꯨꯝꯐꯝ ꯈꯪꯗꯔꯦ ꯏꯆꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯔꯦ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯍꯌꯦꯡꯗꯤꯅꯦ ꯎꯆꯦꯛꯀꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯌꯥꯔꯣꯏꯀꯣ ꯎꯔꯕ꯭ꯔꯥ ꯆꯩꯁꯤꯅꯅꯦ ꯇꯦꯛꯈꯩ ꯐꯨꯗꯩꯕ ꯍꯥꯏꯔꯛꯄꯗꯨꯗꯅꯦ ꯄꯨꯄꯨ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯃꯨꯟꯅ ꯌꯦꯡꯉꯨꯔꯦ ꯑꯗꯨꯒ
नमित तो कथोके हाइरइबा अयोन पुपु आई याम साउनिंग अदुगिदमा कछु खलुनु इसुने मी ओइदेबा यादे लारी हाइबी संनाइबी अमा ओइगदबनिको इरमदम सिगिदम हयें सथरप कया नंगना मेंखकदबनी अदु खनबा यादे होय पुपु अदुदी आई खल्लरोइको पुपु आई यामना लाइक हाइ मिसा अमा ओइगेको पुपु आई इरेबासु याम नुसिजै पुपु चिंगी तमी अमतनी हिंदू मुसलमान अपुनबनी हौरो हौरो निकथोलो कंगलै नंगी नरमदम से खांबी मै हौरे थोलगलो पारी इमुं लागलो कंगलै सा खुदिं लेपो लांगने ngमखैदा कल्लू लांगने नरमदम से मनीगी लैबाग मणिपुर कोलोय मिंगले निंगथिबी इमा समलांग इफाफा मिलु पिरांग इहौरे इसुगी इसेसिदी थोंना नुसिगरेदा आई इसे सकपा लोइजरे चाक चानगा तौजरे अदो मरुप फ्रेंडसिंगना पामिरदी आई मथंग अदुम डायलॉग इसे अदुम तौजगे हाइबदी नते पामजरुबगे पुंसिसे वाबा याबा कया वाखरे हिजिक चटकदबा कुइदरबाने चाक हौजरगे इंजांग मतेनजे इरुम थोंबा मा उटी अमा इरोंबा मा अदुगा ngaton pukhidagi khoi ayokadu phabane adu ngaton tawbang yo magi yo me mo sin ngao le mo sa san ni Jangan lôi lên cái gì mình dòng một cái con mà tụi rồi nè mấy sao sao bây giờ đấy mà thằng đó mà thằng gì đó xây đạo rồi đúng tao được phải rồi